ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯁꯅꯥꯔꯤꯛ ꯀꯧꯕꯤ ꯌꯥꯝꯅ ꯏꯪ ꯂꯦꯝꯂꯕꯤ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕ, ꯅꯤꯡꯊꯤꯕ, ꯏꯪ ꯂꯦꯝꯕ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯂꯩꯇꯦꯡꯂꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥꯈꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯟ ꯂꯥꯕ ꯑꯃꯗꯤ ꯑꯃꯣꯝ ꯈꯔꯒ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯁꯨꯝꯂꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ꯫ ꯁꯅꯥꯔꯤꯛꯅ "ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯆꯧ ꯆꯧ ꯆꯧ꯫ ꯍꯥꯏ ꯑꯃꯨꯕꯤ, ꯅꯪꯗꯤ ꯀꯔꯤꯃꯇ ꯆꯥꯗ꯭ꯔꯕꯣ? ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯁꯨ, ꯍꯌꯦꯡ ꯁꯪꯒꯣꯝ ꯌꯥꯝ ꯂꯧꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯛ ꯊꯜꯍꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯕꯗꯤ ꯁꯪꯒꯣꯝ ꯐꯖꯅ ꯊꯣꯛꯂꯣꯏꯕ꯫ ꯁꯦ ꯆꯥꯁꯤꯜꯂꯣ ꯆꯥꯁꯤꯜꯂꯣ꯫ ꯈꯨꯜꯒꯤ ꯃꯧ ꯅꯍꯥ ꯈꯔꯅ ꯁꯅꯥꯔꯤꯛꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯕꯦꯝꯃꯥ, ꯁꯅꯥꯔꯤꯛ, ꯅꯪꯕꯨ ꯁꯟꯁꯤꯡ ꯑꯁꯤ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤꯔꯣ?" ꯁꯅꯥꯔꯤꯛꯅ "ꯍꯣꯏꯅꯦ, ꯄꯤꯖꯔꯝꯃꯤꯅꯦ꯫ ꯍꯌꯦꯡꯗꯤ ꯁꯪꯒꯣꯝꯁꯨ ꯈꯔ ꯌꯥꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯍꯜ ꯑꯃ ꯉꯔꯥꯡ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯦ." ꯍꯩꯃꯥ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤꯅ ꯐꯥꯎꯕ ꯅꯪꯒꯤ ꯁꯪꯒꯣꯝꯁꯦ ꯄꯥꯝꯅꯔꯕꯣꯏꯔꯦ? ꯍꯣꯏꯅꯦ, ꯅꯪꯒꯤ ꯁꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯤꯅ ꯅꯈꯣꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯅꯨꯄꯤ ꯑꯃꯅ "ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤꯅꯁꯨ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤ ꯄꯤꯌꯣ ꯍꯥꯏꯔꯕ? ꯐꯩꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯃꯈꯣꯏ ꯂꯩꯔꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯃꯕꯨꯛ ꯊꯟꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯏꯊꯧꯅꯤꯗꯣꯏꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯁꯅꯥꯔꯤꯛ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯏꯃꯥꯕꯨꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣꯏꯅꯦ, ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯈꯣꯀꯣ, ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ꯫ ꯍꯣꯏꯅꯦ, ꯂꯩꯖꯍꯧꯔꯒꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯅꯥꯔꯤꯛꯀꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧꯅ ꯑꯃꯗꯤ ꯂꯤꯆꯠ ꯁꯥꯖꯠ ꯐꯖꯕ ꯑꯗꯨꯅ ꯐꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯁꯣꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯤꯛꯁꯨ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗු ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯣꯏꯗꯨꯅ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯤꯛ ꯃꯃꯥꯕꯨ ꯀꯩꯊꯦꯜꯗꯒꯤ ꯂꯧꯕ ꯑꯃꯨꯛ ꯆꯠꯄꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ "ꯍꯩꯃꯥ, ꯕꯦꯝꯃꯥ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯄꯤꯖꯔꯝꯃꯤ꯫ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯣ ꯍꯜꯂꯁꯤ꯫ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦꯕ, ꯑꯗꯨꯅ ꯉꯟꯇꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯔꯨꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ." "ꯍꯩꯃꯥ, ꯅꯠꯇꯦꯅꯦ, ꯍꯌꯦꯡꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯅꯪꯅ ꯊꯕꯛ ꯌꯥꯝꯃꯦ ꯍꯥꯏꯔꯤꯗꯨꯕꯣ?" "ꯍꯩꯃꯥ, ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯕ ꯀꯥꯎꯔꯦꯗꯅ꯫ ꯉꯔꯥꯡꯗꯣ ꯈꯨꯜ ꯊꯪꯅꯕ ꯑꯁꯤꯗꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ ꯍꯌꯦꯡꯁꯦ ꯁꯪꯒꯣꯝ ꯈꯔ ꯌꯥꯝꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯦ꯫ ꯑꯗꯨꯒꯤꯅꯦ ꯏꯃꯥ꯫ ꯍꯥꯟꯅꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯈꯨꯠꯐꯥꯁꯤꯡꯗꯣ ꯑꯗꯨꯒꯤꯁꯨ ꯄꯤꯗꯣꯏꯅꯤ, ꯑꯗꯨꯒ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯑꯍꯜꯗꯣ ꯑꯗꯨꯒꯤꯁꯨ ꯂꯣꯏꯅꯃꯛ ꯁꯨꯅꯅꯕ ꯄꯤꯗꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏꯕ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯦꯕ ꯏꯃꯥ." "ꯍꯩꯃꯥ, ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯕꯨ ꯊꯣꯛꯄꯨ ꯊꯣꯛꯀꯗ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯈꯨꯠꯐꯥꯁꯤꯡꯒꯤꯗꯨꯗꯤ ꯀꯣꯟꯅꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯒꯤ ꯍꯥꯏꯗꯨꯕꯨ ꯀꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯌꯥꯝ ꯊꯣꯛꯀꯅꯤ ꯈꯪꯁꯨ ꯈꯪꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯨꯞꯅꯕ ꯇꯥꯔꯤꯅꯤ ꯏꯕꯦꯝꯃ." "ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ꯫ ꯉꯁꯤꯗꯣ ꯅꯆꯥꯅꯅꯦ ꯁꯟꯁꯤꯡꯗꯣ ꯃꯕꯨꯛ ꯀꯥꯏꯕ ꯃꯈꯩꯅꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯤ ꯁꯪꯒꯣꯝ ꯃꯌꯥꯝ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯃꯥ, ꯑꯗꯨꯏ ꯁꯔꯨꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ." "ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯁꯦ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯤꯠꯇꯦ꯫
ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯑꯣ ꯍꯣꯏꯃ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯏꯆꯦ ꯀꯦꯇꯨꯀꯤ ꯀꯩꯅꯣ ꯌꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯅꯠꯇꯦ ꯀꯔꯤ ꯊꯕꯛ ꯂꯩꯍꯧꯕꯒꯦ ꯀꯩꯁꯨ ꯂꯩꯍꯧꯗꯦꯗ ꯁꯦ ꯇꯨ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯉꯟꯅ ꯊꯣꯡꯉꯒ ꯆꯥꯁꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯁꯅꯔꯤꯛꯁꯨ ꯋꯥꯔꯝꯃꯅꯤ ꯏꯆꯦꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄ ꯉꯝꯃꯤꯁꯦ ꯁꯅꯔꯤꯛ ꯂꯩꯕꯅꯅꯤꯗꯣ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯁꯟꯁꯤꯡꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯆꯟꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯁꯅꯔꯤꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯅꯨꯄꯤꯗꯨꯅ ꯁꯅꯔꯤꯛ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯕꯨ ꯋꯥꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯏꯅꯝꯃ ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯗꯦꯗ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕ ꯑꯗ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯍꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯅ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯔꯦ ꯆꯪꯉꯣ ꯑꯗꯨꯗꯤ ꯀꯦꯇꯨꯀꯤꯅ ꯐꯔꯦ ꯏꯅꯥꯎ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯅꯈꯣꯏ ꯌꯣꯜꯍꯧꯀꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯁꯅꯔꯤꯛ ꯃꯃꯥꯒ ꯄꯨꯟꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯂꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯃꯇꯅ ꯐꯠꯇꯅ ꯌꯦꯡꯕ ꯈꯟꯅꯕ ꯇꯧꯅꯔꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯊꯪꯅꯕ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯂꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯀꯝꯗꯧꯅ ꯈꯨꯜ ꯑꯁꯤ ꯃꯥꯡ ꯇꯥꯛꯍꯟꯁꯤꯒꯦꯗ ꯈꯟꯗꯨꯅ ꯂꯩꯕ ꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯝꯃꯤ ꯏꯕꯨꯡꯉꯣ ꯍꯜꯅ ꯄꯥꯕꯅ ꯉꯔꯥꯡ ꯁꯪꯒꯣꯝ ꯃꯌꯥꯝ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯗꯨꯕꯨ ꯄꯥꯕꯕꯨ ꯁꯦꯜ ꯀꯔꯥꯏꯗꯒꯤꯅꯣ ꯑꯍꯜꯗꯨꯅ ꯍꯥꯏ ꯀꯟꯅ ꯉꯥꯡꯒꯅꯨ ꯑꯄꯪ ꯅꯍꯥꯟ ꯑꯩꯅ ꯃꯅꯤꯡꯒꯤ ꯍꯅꯨꯕꯤꯁꯦ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯃꯒ ꯈꯨꯗꯦꯡ ꯑꯃꯒ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯄꯅꯤ ꯃꯗꯨꯒꯤ ꯁꯦꯜꯅꯅꯤꯅꯦ ꯁꯪꯒꯣꯝ ꯂꯩꯗꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯄꯥꯕꯕꯨ ꯁꯪꯒꯣꯝ ꯃꯌꯥꯝꯗꯣ ꯀꯩꯗꯧꯅꯗꯧꯔꯤꯅꯣꯕ ꯍꯥꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯄꯛꯆꯗꯦ ꯌꯦꯡꯉꯣꯏ ꯁꯪꯒꯣꯝ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯗꯣ ꯌꯥꯝꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯃꯗꯨꯗ ꯁꯪꯒꯣꯝ ꯂꯩꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯂꯩꯔꯛꯂꯤꯕ ꯁꯪꯒꯣꯝꯁꯤꯅ ꯏꯄꯥꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯁꯪꯒꯣꯝꯗꯣ ꯂꯩꯈꯩ ꯂꯩꯔꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯗ ꯀꯥꯟꯅꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯪꯒꯣꯝ ꯄꯨꯔꯛꯑꯗꯤ ꯊꯛꯑꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯍꯥꯏ ꯂꯥꯡꯒꯅꯨꯀꯣ ꯁꯪꯒꯣꯝ ꯊꯛꯀꯅꯤ ꯀꯥꯏꯗꯅ ꯌꯥꯔꯣ ꯁꯦꯜꯒ ꯂꯩꯇꯦ ꯈꯔ ꯂꯩꯕꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯃꯜ ꯍꯥꯏꯒꯠꯂꯒ ꯁ꯭ꯋꯥꯏꯗ ꯌꯣꯟꯗꯧꯔꯤꯕꯅꯤ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ ꯁ꯭ꯋꯥꯏꯗ ꯃꯥꯒꯤ ꯁꯪꯒꯣꯝꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯁꯪꯒꯣꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯪꯒꯣꯝ ꯂꯧꯕ ꯆꯪꯕꯗ ꯄꯣꯠ ꯈꯔꯁꯨ ꯄꯨꯔꯛꯀꯗꯣꯏꯅꯤ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯕꯤꯠꯀ ꯂꯣꯏꯅ ꯍꯦꯛ ꯇꯦꯛꯏ ꯑꯩꯗꯤ ꯅꯣꯡꯃꯗꯁꯨ ꯑꯍꯥꯎꯕ ꯑꯃꯇ ꯄꯤꯖꯧ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯇꯨ ꯊꯤꯕ ꯌꯥꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝꯇꯛꯇꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯆꯠꯂꯨ ꯀꯔꯤꯅ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯈꯔ ꯇꯧꯔꯨꯔꯣ ꯆꯠꯂꯨ ꯏꯄꯥ ꯉꯁꯤ ꯑꯍꯤꯡꯗꯤ ꯀꯅꯥꯒꯤꯅꯣ ꯑꯐꯪ ꯄꯣꯠ ꯈꯔ ꯍꯨꯔꯨꯗꯧꯔꯤꯕꯅꯤ ꯕꯥꯕꯥ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯖꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯗꯅ ꯐꯨꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯍꯩ ꯃꯆꯣꯡ ꯄꯛ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯉꯥꯡꯒꯅꯨꯅꯦ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯝꯗꯅ ꯆꯥꯔꯤꯕꯁꯦ ꯅꯃꯥꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯌꯥꯔꯁꯤ ꯑꯩ ꯆꯥꯛ ꯊꯣꯡꯖꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯨꯡꯉꯣ ꯍꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯕ ꯃꯍꯧꯁꯥꯅꯤ ꯐꯖꯕ ꯂꯩꯔꯗꯤ ꯑꯊꯤꯕ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯃꯍꯧꯁꯥꯅꯤ ꯃꯁꯤꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ 𝗎𝗪ꯈꯨꯠꯁꯦꯝꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯁꯅꯔꯤꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯍꯜꯗꯨꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯑꯍꯜ ꯑꯗꯨ ꯁꯅꯔꯤꯛꯀꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯪꯒꯣꯟꯗ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯅꯔꯤꯛꯇꯨ ꯈꯨꯝꯂꯛꯂꯝꯃꯤ ꯂꯩꯌꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯣꯝꯗ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯨꯅ ꯇꯧꯖꯕꯅꯦ ꯑꯍꯜꯗꯨꯅ ꯏꯕꯦꯝꯃ ꯑꯩꯅꯤ ꯅꯍꯥꯟ ꯁꯪꯒꯣꯝ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯕꯗꯣ ꯑꯣ ꯃꯥꯃꯥ ꯌꯥꯅꯤ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯩ ꯂꯣꯏꯒꯗꯧꯔꯦ ꯑꯗꯨꯒ ꯑꯩ ꯄꯨꯖꯔꯛꯂꯒꯦ ꯍꯣꯏ ꯌꯥꯅꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ
ꯁꯅꯥꯔꯤꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯪꯈꯣꯜꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ ꯑꯃꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯟꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯍꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯆꯝꯖꯕ ꯃꯤ ꯑꯃ ꯁꯥꯔꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯠꯂꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯤꯛꯅ ꯃꯃꯥ ꯉꯥꯏꯕꯗ ꯋꯥꯕꯤꯔꯝꯂꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯁꯪꯒꯣꯝ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗ ꯈꯖꯤꯛꯇꯪ ꯃꯥꯃꯕꯨ ꯉꯥꯏꯍꯟꯈ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯥꯃꯥ꯫ ꯀꯥꯏꯗꯦꯗ ꯏꯆꯥꯁꯤꯗꯤ ꯉꯥꯏꯈꯣꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯟꯁꯤꯡꯗꯨꯕꯨ ꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯕꯨ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯤꯕ ꯆꯥꯡꯗꯒꯤꯗꯤ ꯉꯁꯤꯅꯤ ꯍꯦꯟꯅ ꯊꯣꯛꯄ ꯉꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣꯅꯦ ꯏꯕꯦꯝꯃ? ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯁꯟ ꯉꯥꯛꯇꯅꯤ ꯃꯥꯃꯥ꯫ ꯑꯩꯒꯤ ꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯀꯣꯛꯍꯟꯕꯤꯔꯤꯕꯅꯤ꯫ ꯏꯃꯥꯒ ꯑꯩꯒꯒꯤꯗꯤ ꯊꯋꯥꯏꯅꯦ ꯃꯥꯃꯥ꯫ ꯑꯗꯨꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯩꯒꯤꯗꯨꯕꯨ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯃꯥꯃꯥ ꯌꯥꯔꯅꯤ꯫ ꯁꯤꯗ ꯂꯩꯔꯦ ꯃꯥꯃꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ꯫ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯑꯩꯁꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯊꯪꯗꯁꯨ ꯂꯥꯛꯀꯦꯀꯣ꯫ ꯑꯍꯣꯏ ꯃꯥꯃꯥ, ꯐꯅꯤ ꯂꯥꯛꯄꯤꯌꯣ꯫ ꯑꯩ ꯂꯩꯖꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯅꯥꯔꯤꯛ ꯑꯇꯣꯞꯄ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯈꯨꯠꯐꯥꯁꯤꯡ ꯑꯗꯨꯒꯤꯁꯨ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯀꯦꯇꯨꯀꯤ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯅꯥꯔꯤꯛꯅ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯃꯥ? ꯀꯩꯊꯦꯜ ꯊꯣꯛꯄ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯏꯃꯥ꯫ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯍꯪꯒꯥꯝꯁꯤꯡꯁꯦ ꯃꯄꯨꯟ ꯄꯨꯟꯈꯤꯒꯦ ꯑꯗꯨꯒ ꯌꯥꯔꯅꯤ꯫ ꯅꯪꯕꯨ ꯁꯪꯒꯣꯝ ꯄꯤꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤꯗꯤ ꯄꯤꯗ꯭ꯔꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯒ ꯉꯍꯥꯟ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯑꯍꯜꯗꯨꯒꯤꯗꯤ ꯂꯥꯛꯑꯝꯃꯦ, ꯂꯧꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯇꯨꯀꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯍꯣꯏ ꯀꯦꯇꯨꯀꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯥꯃꯥ, ꯏꯃꯥꯗꯤ ꯍꯤꯡꯒꯣꯜꯗ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯃꯥꯃꯥ? ꯑꯁꯨꯛ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯤꯡꯒꯣꯜꯗ ꯐꯝꯅ ꯍꯪꯒꯥꯝ ꯃꯄꯨꯜ ꯄꯨꯜꯂꯤꯕ ꯀꯦꯇꯨꯀꯤꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯇꯥꯗꯥ, ꯀꯔꯤ ꯂꯩꯕꯤꯔꯒꯦ? ꯑꯣꯟꯊꯣꯛꯅ ꯐꯤꯡꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛꯇ ꯃꯥꯡꯒꯣꯜꯗ ꯂꯦꯡꯁꯤꯟꯁꯤ꯫ ꯍꯣꯏ, ꯉꯁꯤ ꯑꯌꯨꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ? ꯂꯥꯛꯑꯝꯃꯦ ꯃꯥꯃꯥ꯫ ꯅꯍꯥꯟ ꯁꯪꯒꯣꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯝꯃꯦ꯫ ꯍꯣꯏ, ꯉꯥꯏꯈꯣ꯫ ꯅꯈꯣꯏꯒꯤ ꯄꯣꯠꯆꯩ ꯀꯔꯤ ꯄꯨꯈꯤ? ꯅꯠꯇꯦ, ꯀꯔꯤ ꯃꯥꯡꯒꯦ ꯍꯥꯏꯌꯨꯅꯦ? ꯀꯦꯇꯨꯀꯤꯅ ꯀꯔꯤꯅꯣꯅꯦ ꯇꯥꯗ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯍꯤꯡꯈꯣꯜꯗ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯈꯪꯗꯤꯌꯦ ꯃꯥꯃꯥ꯫ ꯑꯩꯗꯤ ꯑꯍꯜꯗꯨꯒꯤ ꯁꯪꯒꯣꯝꯗ ꯄꯤꯕ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯨꯔꯤꯅꯤ꯫ ꯑꯍꯜꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯃꯅꯤꯡ ꯃꯌꯥꯒꯗꯣ ꯑꯃꯨꯛꯇ ꯄꯣꯠꯆꯩ ꯀꯔꯤ ꯋꯥꯠꯀꯦ ꯌꯦꯡꯂꯨꯁꯨ ꯆꯠꯂꯨ꯫ ꯂꯥꯛꯂꯝꯃꯤꯕ ꯃꯤꯁꯛꯇꯣ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯌꯥꯝꯅ ꯁꯤꯡꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕꯗ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏ ꯃꯥꯃꯥ, ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯐꯧꯕ ꯉꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯗ ꯄꯥꯟꯕ ꯍꯩꯔꯥ, ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯤꯛ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯂꯨꯗꯕꯅꯤ꯫ ꯁꯅꯥꯔꯤꯛꯅ ꯃꯥꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯤꯡꯈꯣꯜꯒꯤ ꯄꯣꯠꯆꯩ ꯃꯈꯩ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯉꯔꯥꯡ ꯏꯃꯥꯅ ꯂꯩꯔꯛꯄ ꯉꯥ ꯑꯌꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯐꯧꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯂꯣꯏꯔꯦꯗꯅ, ꯏꯃꯥ ꯏꯆꯥꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯆꯥ ꯅꯛꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯤ ꯌꯦꯡꯕꯅꯤ꯫ ꯅꯠꯇꯦ, ꯃꯍꯥꯛꯅ ꯐꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯥꯏꯔꯒ ꯂꯧꯈꯤꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯥꯗ ꯏꯃꯥ ꯏꯆꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯃꯥꯡꯗ ꯂꯥꯛꯂꯝꯕ ꯑꯍꯜꯗꯨꯅꯕꯨ? ꯁꯅꯥꯔꯤꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ, ꯆꯃꯝꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯥꯔꯁꯤ, ꯍꯧꯈ꯭ꯔꯦꯗꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯤ꯫ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯗꯅꯕ
ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯔꯒ ꯋꯥ ꯈꯟꯅꯅꯕ ꯑꯩ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯄꯪꯇꯧꯗ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ ꯐꯔꯦ ꯅꯃꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯑꯩꯕꯨꯁꯨ ꯀꯧꯔꯛꯎ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯅꯆꯦ ꯂꯩꯖꯍꯧꯔꯒꯦ ꯐꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯁꯅꯔꯤꯛ ꯅꯪꯁꯨ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨꯀꯣ ꯅꯪꯅ ꯋꯥꯈꯜ ꯄꯤꯛꯊꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥꯁꯦ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ ꯃꯥꯃ ꯆꯠꯂꯒꯦ ꯑꯍꯣꯏ ꯃꯥꯃ ꯂꯩꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯇꯣꯃꯥꯜ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁꯅꯔꯤꯛ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯁꯣꯟꯊꯈꯤꯔꯝꯃꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯆꯈꯤꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯄꯨꯜꯂꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯛꯄꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯀꯦꯇꯨꯀꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯁꯅꯔꯤꯛꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯀꯦꯇꯨꯀꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯋꯥꯗꯦꯗ ꯏꯆꯥꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯦꯇꯨꯀꯤ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯄꯣꯠꯆꯩ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯔꯛꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯃꯨꯛꯀꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯜꯂꯛꯂꯤꯕꯗꯤ ꯁꯅꯔꯤꯛꯀꯤ ꯁꯟꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯀꯔꯝꯅ ꯀꯝꯗꯧꯅ ꯍꯨꯔꯥꯟꯁꯤꯒꯦ ꯍꯥꯏꯅ ꯑꯃꯔꯣꯝꯗꯅ ꯁꯅꯔꯤꯛꯀꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯣꯛꯈ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯑꯃꯗꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯇꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯅꯔꯤꯛꯅ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯄꯤꯖꯔꯨꯕꯒꯤ ꯍꯜꯂꯛꯄꯗ ꯇꯣꯃꯥꯜꯅ ꯍꯥꯏ ꯁꯅꯔꯤꯛ ꯅꯪꯕꯨ ꯁꯟꯁꯤꯡ ꯑꯁꯤ ꯁꯖꯤꯛ ꯄꯤꯖꯔꯨꯔꯤꯕ꯭ꯔꯣ ꯍꯣꯏ ꯃꯥꯃ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯑꯍꯜ ꯂꯝꯄꯥꯛ ꯑꯁꯤꯗ ꯄꯨꯊꯣꯛꯂꯨꯕꯅꯦ ꯃꯥꯃ ꯐꯩ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏꯗꯕꯅꯤꯀꯣ ꯍꯣꯏ ꯃꯥꯃ ꯅꯪꯒꯤ ꯏꯃꯥꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜ ꯊꯣꯛꯂꯝꯒꯗ꯭ꯔꯣ ꯃꯥꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯇꯧꯅꯅꯤꯡꯕꯅꯤꯅꯦ ꯃꯥꯃ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯀꯩꯊꯦꯜ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯩꯃꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣꯅꯦ ꯂꯥꯛꯑꯣ ꯃꯥꯃꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯍꯣꯏ ꯃꯥꯃ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯟꯁꯤꯡ ꯑꯗꯨꯒ ꯍꯣꯏꯔꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯜꯗ ꯍꯤꯞꯇꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯇꯣꯃꯥꯜꯒ ꯁꯅꯔꯤꯛꯀ ꯂꯥꯛꯄ ꯎꯕꯗ ꯀꯦꯇꯨꯀꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯗꯥꯗꯥ ꯂꯥꯛꯄꯤꯔꯤꯌꯦ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯤꯅ ꯇꯝꯃꯤ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯗꯥꯗꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥꯁꯦ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯗ ꯈꯔ ꯍꯥꯏꯌꯨꯗꯅ ꯉꯁꯤꯗꯤ ꯃꯥꯁꯨ ꯁꯟꯁꯤꯡ ꯑꯁꯤ ꯁꯖꯤꯛ ꯄꯤꯖꯗ꯭ꯔꯁꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯒ ꯂꯩꯍꯜꯂꯨ ꯌꯥꯗꯕ꯭ꯔꯣ ꯃꯥꯅꯕꯨꯗꯤ ꯉꯁꯤꯁꯦ ꯁꯟꯁꯤꯡ ꯑꯁꯤ ꯁꯖꯤꯛ ꯄꯤꯖꯕ ꯄꯨꯊꯣꯛꯄꯤꯔꯔꯣꯏꯒꯦ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯅ ꯌꯥꯅꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯍꯩꯃꯥ ꯀꯔꯤꯒꯤ ꯌꯥꯕꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯉꯝꯗ꯭ꯔꯒꯕ ꯌꯦꯡꯉꯨꯍꯣꯏ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯝꯒꯦ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯇꯪ ꯂꯩ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯄꯤꯛꯊꯒꯅꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯄꯣꯊꯥꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯈꯤꯒꯦ ꯐꯅꯤ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯦꯇꯨꯀꯤ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ ꯁꯅꯔꯤꯛ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯁꯪꯒꯣꯟꯗ ꯄꯨꯜꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯃꯥꯃ ꯇꯣꯃꯥꯜꯗꯤ ꯆꯠꯈ꯭ꯔꯕꯣ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯛꯎꯒꯦ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯧꯔꯦ ꯏꯃꯥ ꯌꯥꯔꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯁꯥꯁꯦ ꯈꯔ ꯏꯪꯊꯝ ꯆꯟꯕ ꯈꯛꯅꯤ ꯑꯁ ꯑꯩ ꯏꯁꯤꯡ ꯁꯥꯍꯜꯂꯛꯀꯦꯁꯦ ꯑꯩ ꯏꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯕ ꯏꯃꯥ ꯅꯪꯕꯨ ꯐꯔꯣꯕ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯍꯛꯆꯥꯡꯁꯦ
ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄ ꯇꯥꯔꯤꯕ? ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯈꯛꯇꯅꯤ. ꯏꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯦꯕ. ꯁꯅꯔꯤꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯍꯥꯏ, ꯑꯉꯥꯎꯕꯤꯁꯤꯗꯤ. ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ. ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯁꯅꯔꯤꯛ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒꯤ ꯏꯁꯤꯡ ꯁꯥꯍꯟꯕ ꯆꯪꯈꯤꯔꯝꯃꯤ. ꯃꯃꯥꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯌꯥꯅ ꯀꯦꯗꯨꯀꯤꯕꯨ ꯂꯥꯌꯦꯡꯂꯕꯁꯨ ꯐꯒꯠꯄ ꯉꯝꯂꯝꯗꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯦꯗꯨꯀꯤꯒꯤ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯁꯅꯔꯤꯛ ꯃꯃꯥꯕु ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯍꯥꯛꯀꯤ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯁꯖꯤꯛꯁꯤꯡꯕꯨ ꯄꯤꯖꯒꯗ꯭ꯔꯥ, ꯑꯃꯗꯤ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯌꯣꯟꯒꯗ꯭ꯔꯥ, ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯝꯃꯤ. ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯨ ꯐꯖꯅ ꯃꯍꯩ ꯃꯔꯣꯡ ꯌꯥꯟꯕ ꯉꯝꯂꯝꯗꯦ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯅꯔꯝꯗꯦ. ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯇꯊꯣꯠ ꯇꯅꯥꯟ ꯂꯩꯖꯒꯗꯕ ꯁꯅꯔꯤꯛꯄꯨꯁꯨ ꯃꯃꯥꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯅꯥꯕ ꯍꯪꯕ ꯑꯃꯗꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯕ ꯂꯥꯛꯅꯔꯝꯃꯤ. ꯁꯥꯟꯇꯤꯅ, ꯍꯥꯏ ꯊꯥꯔꯣ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯥꯛꯑꯣꯅꯦ. ꯅꯇꯥ ꯁꯅꯔꯤꯛꯇꯣ ꯋꯥꯔꯝꯃꯅꯤꯅꯦ. ꯉꯔꯥꯡꯁꯨ ꯏꯆꯦ ꯀꯦꯗꯨꯀꯤꯗꯣ ꯃꯁꯥꯗꯣ ꯑꯅꯥꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯍꯧꯕꯅꯤꯅꯦ. ꯊꯥꯔꯣꯅ, ꯏꯃꯥ, ꯂꯥꯛꯑꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯣ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯦꯗꯨꯀꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤꯕꯅꯤ. ꯃꯍꯥꯛꯇꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯈꯜꯂꯤꯕꯅꯤ. ꯁꯥꯟꯇꯤꯅ, ꯏꯆꯦ ꯀꯦꯗꯨꯀꯤ, ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ. ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯒꯦ. ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯏ. ꯍꯥꯏ ꯊꯥꯔꯣ, ꯁꯅꯔꯤꯛ, ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯅꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯨ ꯂꯥꯛꯑꯣ. ꯑꯃꯅ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯥꯡꯉꯨ. ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯈꯤꯒꯦ. ꯀꯦꯗꯨꯀꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯁꯥꯟꯇꯤ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯅꯈꯣꯏꯅ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ. ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯅꯣꯏꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ. ꯀꯔꯤꯅ ꯂꯃꯟ ꯆꯤꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯏꯆꯦꯅ. ꯏꯆꯦ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯦ. ꯁꯥꯟꯇꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ. ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯔꯤꯛ ꯑꯁꯤ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯃꯁꯤꯇꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ. ꯑꯁ, ꯍꯩꯗꯤ ꯍꯥꯏꯔꯒꯦ ꯏꯆꯦꯁꯤꯃ. ꯌꯥꯔꯤꯁꯦ, ꯋꯥꯔꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯈꯤꯒꯦ. ꯍꯥꯏ, ꯅꯈꯣꯏꯕꯨ ꯂꯥꯛꯑꯣꯅꯦ. ꯊꯥꯔꯣꯅ, ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯀꯦꯗꯨꯀꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯇꯥꯕꯗ ꯃꯍꯩ ꯂꯥꯛꯅꯔꯝꯃꯤ. ꯀꯦꯗꯨꯀꯤ ꯌꯥꯝꯅ ꯋꯥꯅ ꯑꯃꯥꯏꯕꯕꯨ ꯉꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯗꯝꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯔꯅꯨ ꯇꯝꯂꯝꯕꯅ ꯑꯃꯥꯏꯕꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯦꯗꯨꯀꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯔꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯤꯌꯥꯝ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ. ꯁꯅꯔꯤꯛ ꯋꯥꯈꯜꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯗꯤ ꯁꯟꯁꯤꯡ ꯌꯦꯡꯁꯤꯟꯈꯤꯗ꯭ꯔꯦ. ꯄꯥꯎ ꯑꯁꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯍꯜꯗꯨꯅ, ꯍꯥꯏꯁ, ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ. ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯣꯟꯅ ꯀꯅꯥꯁꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯅꯔꯤꯛꯀꯤ ꯈꯨꯜꯇꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ. ꯑꯍꯜꯗꯨꯅ, ꯑꯩꯁꯦ ꯂꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯕꯖꯥꯠꯅꯤ. ꯁꯟꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯗꯧꯔꯕ. ꯀꯔꯤ, ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ, ꯑꯗꯨꯒ ꯌꯥꯝꯅ ꯁꯨꯇꯤ ꯍꯥꯏꯕ. ꯐꯔꯦ, ꯉꯁꯤꯗꯤ ꯂꯥꯏꯅ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯁꯟꯁꯤꯡ ꯑꯗꯨ ꯏꯇꯦꯔꯗꯨꯅ ꯑꯍꯜꯗꯨꯅ ꯍꯣꯏꯗꯨꯅ ꯄꯨꯕꯗ ꯀꯔꯤꯁꯨ ꯈꯣꯡꯂꯝꯗꯦ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯍꯨꯔꯥꯟꯕ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕ ꯈꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯅꯔꯤꯛꯇꯤ ꯃꯄꯥꯟꯗ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯟꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ, ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯒꯦ?
ꯑꯩꯒꯤ ꯁꯟꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯁꯟꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯁꯅꯔꯤꯛꯅ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯑꯍꯜ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯄꯨꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯁꯅꯔꯤꯛꯁꯨ ꯆꯦꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯗꯤ ꯑꯍꯜꯅꯤꯅ ꯀꯌꯥꯗꯅꯣꯗ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯅ ꯃꯌꯨꯝꯗ ꯅꯁꯨ ꯅꯆꯥ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯦ ꯍꯥꯏꯗꯗꯨꯅ ꯀꯌꯥꯗꯅꯣꯅꯦꯍꯦ ꯑꯍꯜ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯇꯁꯦꯡꯅ ꯁꯟꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯅꯨꯄꯤ ꯑꯃꯅ ꯁꯟꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯁꯟꯁꯤꯡ ꯑꯁꯤ ꯍꯣꯏꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯍꯟꯁꯨ ꯐꯅ ꯑꯣꯏꯔꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯎꯠꯂꯣꯏꯗꯕꯅꯤ ꯃꯥꯅꯅꯤ ꯍꯥꯟꯅꯁꯨ ꯁꯅꯥꯔꯤꯛꯀꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈꯤꯕꯗꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯏꯅꯦ ꯀꯦꯇꯨꯀꯤꯁꯨ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈꯤꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯁꯤꯗ ꯍꯥꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨ ꯍꯧ ꯇꯧꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯑꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯅꯍꯥ ꯅꯨꯄꯥ ꯈꯔ ꯇꯧꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯔꯝꯃꯤ ꯑꯍꯜꯗꯨꯅ ꯏꯆꯥꯁꯥ ꯑꯩꯗꯗꯤ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯀꯥꯏꯅ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯀꯨꯜꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯄ ꯉꯥꯏꯔꯤꯕꯅꯤꯅꯦ ꯁꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯅꯤ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯤꯅꯦꯕ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯅꯈꯣꯏꯒꯤ ꯅꯈꯣꯡꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯍꯥ ꯉꯥꯛꯇꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯈꯨꯜꯗꯒꯤ ꯍꯧꯔꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯐꯅ ꯂꯥꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯔꯗꯨꯅ ꯏꯔꯦꯟꯖꯅ ꯊꯥꯗꯣꯛꯄꯤꯈꯤꯔꯝꯃꯤ ꯍꯨꯔꯥꯟꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯍꯜ ꯑꯃꯅ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯧꯗꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯁꯅꯥꯔꯤꯛꯀꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯃꯕꯥꯅꯤꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤ ꯃꯥꯒꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯆꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯗꯣ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯄꯜꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯁꯨ ꯑꯗꯨꯕꯨ ꯁꯅꯥꯔꯤꯛꯀꯤ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯃꯥꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯛꯈꯤꯁꯤꯗꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯌꯣ ꯏꯃꯧꯁꯤꯗꯤ ꯑꯗꯣ ꯇꯥꯗꯒꯤ ꯏꯆꯥ ꯄꯣꯏꯔꯩꯗꯨꯕꯨ ꯃꯅꯦꯒꯤꯗ ꯂꯩꯈꯤꯕꯗꯨꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯍꯜꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯕꯦꯝꯃ ꯁꯅꯥꯔꯤꯛ ꯀꯣꯏꯒꯅꯨ ꯅꯪꯒꯤꯁꯨ ꯑꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯅꯥꯔꯤꯛ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯗꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯃꯁꯤꯅ ꯐꯒꯅꯤ ꯇꯥꯛꯄꯤꯕꯗꯣ ꯌꯥꯖꯔꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯒꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯍꯜꯁꯤꯡꯅ ꯁꯤꯟꯕꯤꯕꯁꯤꯅ ꯌꯥꯖꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯦꯛꯇ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯁꯨ ꯃꯄꯥꯅ ꯀꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯁꯅꯥꯔꯤꯛꯄꯨ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯅꯥꯔꯤꯛꯀꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯤꯟꯕꯤꯕꯒ ꯅꯤꯡꯕ ꯊꯨꯡꯈꯤꯕꯅ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯁꯅꯥꯔꯤꯛꯀꯤ ꯃꯇꯧ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯁꯨ ꯄꯣꯏꯔꯩ ꯂꯥꯛꯄꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯅꯥꯔꯤꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯁꯅꯥꯔꯤꯛ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯣꯏꯈꯤꯔꯝꯃꯤ